Ngasai ibani na sing thise sing je sara ama bu phadri ba haksang ni wa bana loire kai no sibo kai do bagi waroi doino mi mayam gi Citragupta yengaga mi wangang na leiradi wa ba ta bani ne sing thige di haidadana machi ama dong pham ngasai ibani na ngangai se pung mari di suramani wa bu wa mandrabani bema stamina khara budi leirabani ngangman dada chumi pung ani makai dagi lakpani manga makai tare base ado ise kamai to se aino sing se makha ta na thi ki se airo natraga halla se airo numiti taraka dore hai hallasi nubi ibani khatani moi yi chupa ka bra haibra karino ama lei badai ne mamit ka lauraga suk changi haibdu sakhom daga thangjinga tupaga lerami haibdu thuladi kamai to ni hallasi ise nang chupa ka bra hairaga kaino maning singe ne mamang le kai thambal do aduga chupa ka bra haibra sa aduga ne sak bu khama ma tada chak chaminar me ye mukoi ani do nuksina bani haibra kainom so haini kaino sibo thajaba ya ba waroi se sibo tawramni madugi maudo no mata laikai sita thokdana ai indon adu adana tawbaza nate mi wa ngangnari se no phatuk su yaudana amante yaubi baza nate tawramni mona sengkaula amni masakto ya deba laikai da mi wa ngang ba hitaba mauro pura mahapapi ni mi wa ngang da ba mauti ne se mahapapi ni ko ai khoi se mi wa ngang ba khra hiram bagi mi na singthanari bani mi wa ngang ba hiram dadi as pura mahapapi walamada bani haiba chume ai khoi se mi mayam na sakhang mai khangnara bani mi wa ngang ba da aduga ne singju singthanara bani khoi ubada respect uli bani ne adoina thengani yum hanaba tawsi lambi da ne wai sa da halasi thambal laikai mayam na ngangnari se chumi de habado khangto uragi na ne nangi yum sida lai bani singna di hayu ko se laikai na kari hainari no ai di kem da khangde na hoi ai senga dum haijaki se kaido yaroge ho laikai sida ne mi wangang na bada maming chatpi singdo aduna maira pai bi mafam da hairi ba nang se supa kabra ga nungsi na ye chumbra dubo sakpo kama tada saka samine haine chumbra basibo kai noi sibu se sire dai di hai no khadu ne nangbo aina hangi se yam tina thamoi soknani ko kai gumba la la madine moi thik tau dori bani ai ga mari ye naraga sangai ne ba hayo asing bagi nang supa kabra ga nungsinabra ise thaba ya da bawani da mi wangang na bisinduna mi wangang na balerak tabadagi supa kabra ga du tawe da tawe nam hairi ne mawam ta lo no kai dorge taba ya da bawang ngakte nate masa zu khang da ba lai the su khang da ba supa kabra du ga kamai nungsina doino mi adugi sumathakta madi sa makhalamani lebelai tabadudi khangre ko mi ga saga bu nuksina baya broise onthok ba lari haitabagi mate laisu su yam khangde hoi lari haitaba kaya ma laisu khangba yam lai ko adubu as ise tabaya daba wangta moina ngangi ba mem do tasannaru nu ba angang macha dawna adu ne ba thokjongmi maino bidina aingonda hairi ba supa kamera ga nusine nang kidu ki haino hairi kaina ga ki tik namini mi khangni da na foren de chik to ge ba ai ga ya ba haizabani saga mi ga bu nusina ba ya bro ta ba ya da ba wani mi wa ngang na ba gi mate oi thok ba ya da ba wa da di phalak nu ta ning de na hai ba ne ba khangni khren khangni ba ma se tombi manaru no khanaru no ba ikai chidro khana ba hai ba sidi gyan yaw da ba wakhan yaw da ba mi na khana ga da ba ne makhoi ta jongna thaba wana suraga aina lekai je thoga mi wa ngang na ba ama da pham to ga lai thok pa taw ba do ai nuai thi isa sem ga da ba matam ne isa se mi oina ba ai sem ba pa me kai do ni matam mang halaga ai gi thau da mai on sin do na thabak mayam se loisin ba na phatra ne haining ba makai haijasano aina phattaba lambi da chatraga loire da on thongna ikai ba ma yawra ida inaw gi wata se nangi na gun aina chap chana khangi da aisu nangi matau tamani aphabagi matau tambadi kaisu kaide da aisu ne isa sem na ba
ꯀꯟꯅ ꯍꯣꯠꯅꯒꯦ ꯅꯪꯗꯧꯅ ꯑꯩ ꯃꯤꯋꯥ ꯉꯥꯡꯅꯔꯔꯣꯏ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯂꯔꯣꯏ ꯑꯃꯗꯁꯨ ꯐꯝꯗꯣꯛꯑꯒꯅꯦ ꯂꯩꯊꯣꯛꯑꯔꯣꯏ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯕ ꯅꯪꯒꯤ ꯅꯇꯧ ꯑꯩꯁꯨ ꯇꯝꯃꯒꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯣꯏꯅ ꯉꯥꯡꯕꯁꯤꯡꯗꯣ ꯇꯥꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯆꯨꯞꯄ ꯀꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯣ ꯇꯧꯔꯣ ꯅꯪꯕꯨ ꯐꯧ ꯁꯨꯔꯝꯃꯤꯔꯣ ꯁꯨꯖꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯐꯧ ꯁꯨꯔꯝꯕꯅꯦ ꯀꯩꯗꯧꯔꯨꯅꯤ ꯉꯁꯤꯒꯤ ꯍꯌꯦꯡꯒꯤ ꯆꯔꯥ ꯁꯨꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯥ ꯑꯃꯒꯤ ꯁꯨꯗꯣꯛꯑꯒ ꯆꯥꯕꯅ ꯐꯠꯇ꯭ꯔꯥꯅꯦ ꯊꯥ ꯑꯃꯗꯣ ꯁꯨꯗꯣꯛꯑ ꯊꯝꯃꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯁꯨ ꯌꯥꯏ ꯐꯧ ꯁꯨꯒꯗꯕ ꯃꯇꯝꯗꯨꯗ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯑꯩꯁꯨ ꯐꯧ ꯁꯨꯔꯨꯈꯤꯒꯦ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯐꯧ ꯁꯨꯏꯌꯦ ꯆꯔꯥ ꯁꯨꯔ ꯆꯥꯏꯌꯦꯕ ꯑꯗꯣ ꯅꯪꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯁꯨ ꯐꯧ ꯃꯌꯥꯝ ꯄꯩꯁꯜꯂꯒ ꯆꯦꯡ ꯃꯌꯥꯝ ꯄꯩꯁꯜꯂꯒ ꯊꯝꯃꯨꯔꯒꯦ ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ ꯀꯦꯡꯉꯣꯏꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯍꯦꯛꯂꯁꯤ ꯉꯁꯤꯒꯤꯗꯤꯅꯦ ꯌꯦꯂꯥꯡꯒ ꯌꯦꯔꯨꯝ ꯀꯩꯔꯨꯝꯒꯁꯦ ꯁꯤ ꯊꯣꯡꯉꯨꯔꯁꯤ ꯉꯁꯤꯒꯤꯗꯤ ꯆꯔꯥ ꯐꯥꯔꯅꯤꯗ ꯍꯣꯏ ꯏꯅꯝꯃ ꯅꯨꯃꯤꯠ ꯇꯥꯔꯒ ꯄꯣꯠ ꯍꯦꯛꯄꯁꯦ ꯐꯠꯇꯦꯅꯁꯨ ꯍꯥꯏꯅꯕꯅꯦ ꯀꯦꯡꯉꯣꯏ ꯍꯦꯛꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗꯣ ꯑꯗꯨꯗ ꯀꯦꯡꯉꯣꯏ ꯌꯥꯝꯅ ꯍꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯁꯤꯀꯣ ꯏꯅꯝꯃ ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯅꯪ ꯃꯄꯥꯟ ꯊꯣꯛꯑꯅꯨ ꯌꯨꯝꯗꯅꯦ ꯏꯔꯦꯟꯖꯅ ꯑꯗꯨꯝ ꯂꯩꯔꯣ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯅꯛꯁꯜꯂꯛꯑꯕ ꯀꯥꯟꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯁꯦ ꯀꯌꯥ ꯐꯠꯇꯦ ꯑꯦ ꯏꯅꯝꯃ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯇꯜꯂꯦꯕ ꯏꯅꯝꯃꯒꯤ ꯂꯥꯏꯖꯥ ꯏꯅꯝꯃꯅ ꯍꯥꯏꯁꯦ ꯏꯜꯂꯣ ꯏꯆꯟꯒꯤ ꯐꯅꯅꯕꯅꯤ ꯏꯅꯝꯃꯅ ꯍꯥꯏꯁꯦ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯍꯣꯏꯅꯦ ꯏꯅꯝꯃ ꯆꯨꯝꯃꯤꯅꯦ ꯑꯩꯅ ꯁꯣꯏ ꯉꯥꯝꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯨꯍꯣꯡꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯕ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯕꯅꯦꯕ ꯍꯣꯏ ꯏꯅꯝꯃ ꯑꯩꯅꯦ ꯀꯦꯡꯉꯣꯏ ꯍꯦꯛꯄꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏ ꯏꯅꯝꯃꯅ ꯍꯥꯏꯕ ꯏꯜꯂꯗꯕꯅꯤ ꯐꯔꯦ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯁꯨ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯏꯃꯥ ꯃꯊꯟꯗ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠꯁꯦ ꯇꯥꯈꯤꯗꯧꯔꯦ ꯌꯣꯡꯆꯥꯛ ꯃꯅꯝꯁꯤꯅ ꯋꯪ ꯂꯥꯛꯏ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯌꯣꯡꯆꯥꯛ ꯆꯥꯔꯛꯄ꯭ꯔꯣ ꯆꯥꯔꯛꯑꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯦ ꯌꯣꯡꯆꯥꯛ ꯑꯃ ꯀꯥꯡꯉꯧ ꯉꯧꯔꯦ ꯑꯗꯨꯒꯅꯦ ꯌꯣꯡꯆꯥꯛ ꯑꯃ ꯁꯤꯡꯖꯨ ꯁꯨꯏ ꯍꯥꯎꯈ꯭ꯔꯦ ꯌꯣꯡꯆꯥꯛ ꯃꯇꯝꯅꯤꯅ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡꯗꯨꯃꯒ ꯍꯥꯎꯔꯦ ꯌꯣꯡꯆꯥꯛ ꯃꯇꯝꯅꯤꯅꯕꯨ ꯌꯣꯡꯆꯥꯛ ꯄꯔꯦꯡ ꯂꯦꯡꯒꯩ ꯆꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯦꯔꯨ ꯀꯥꯡꯁꯨ ꯇꯧꯏ ꯃꯊꯛꯇ ꯌꯣꯡꯆꯥꯛꯇꯣ ꯁꯣꯏꯖꯜꯂꯦ ꯍꯥꯎꯈ꯭ꯔꯦ ꯀꯣꯟꯒ ꯑꯝꯇ ꯐꯦꯡꯉꯝꯗꯕꯅꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂ ꯊꯝꯃꯝꯕꯅꯤ ꯉꯥꯏꯍꯥꯛ ꯆꯥꯕ ꯇꯨꯝꯅꯕꯅꯤ ꯍꯥꯏꯗꯅ ꯃꯤꯋꯥ ꯉꯥꯡꯕ ꯊꯣꯛꯂꯛꯄꯅꯤ ꯀꯣꯟꯒꯤ ꯋꯥꯗꯤ ꯁꯨꯡꯐꯦꯡ ꯍꯦꯛ ꯐꯦꯡꯗ꯭ꯔꯦ ꯈꯨꯠ ꯍꯥꯝꯃꯒꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯃꯧ ꯂꯩꯕ ꯒꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯉꯥꯏꯈꯣ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯃꯩꯅꯤꯡ ꯀꯨꯝꯃꯤ ꯍꯥꯏꯅ ꯇꯥꯏꯗ ꯀꯔꯤꯅꯣ ꯌꯨꯝ ꯁꯦꯡꯕꯕꯨ ꯌꯧꯔꯝꯈꯤꯔꯣꯏ ꯀꯣꯟ ꯐꯦꯡꯒꯠꯂꯕ ꯏꯁ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯀꯣꯛ ꯐꯦꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯪ ꯉꯁꯥꯕꯩ ꯀꯣꯟꯗꯨꯕꯨ ꯀꯌꯥꯝ ꯋꯥꯄꯣꯠꯅꯣ ꯑꯗꯨꯕꯨ ꯃꯩꯅꯤꯡ ꯀꯨꯝꯃꯒ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯀꯣꯟ ꯍꯥꯏꯔꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯑꯗꯨ ꯐꯦꯡꯕꯕꯨ ꯀꯌꯥꯝ ꯋꯥꯅꯤꯒꯦ ꯆꯞ ꯃꯥꯟꯅꯩ ꯃꯧ ꯍꯥꯏꯁꯤꯅꯦ ꯃꯁꯥ ꯃꯧ ꯀꯜꯂꯤꯉꯩꯗ ꯊꯕꯛ ꯇꯧꯍꯟꯗꯧꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏꯁꯤꯅꯅꯦ ꯃꯅꯦꯝꯄꯣꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯈꯪꯉꯕ ꯅꯪꯁꯤꯗꯤ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯇꯝꯒꯦꯅ ꯈꯜꯂꯒ ꯀꯣꯜ ꯂꯨꯈꯥꯛ ꯐꯦꯡꯗꯕ ꯃꯈꯩ ꯊꯣꯛꯂꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯅꯍꯥꯟ ꯃꯔꯩ ꯌꯦꯠꯅꯩꯗꯅ ꯇꯣꯝꯕꯤꯒ ꯑꯩꯒ ꯃꯃꯥꯡꯒꯤ ꯊꯝꯕꯥꯜꯗꯨꯒ ꯆꯨꯄꯥ ꯀꯥꯕ꯭ꯔꯥꯒ ꯅꯨꯡꯁꯤꯅꯩꯌꯦꯅ ꯃꯔꯩ ꯌꯦꯠꯅꯈꯤꯕꯗꯣ ꯉꯁꯥꯏꯁꯦ ꯊꯣꯛꯂꯛꯑꯒꯅꯦ ꯍꯦꯛꯇ ꯂꯝꯖꯥꯎꯁꯤꯗ ꯁꯞꯇ꯭ꯔ ꯇꯧꯔꯕꯩ ꯋꯥꯅꯤꯁꯦ ꯅꯪꯅ ꯁꯥ ꯂꯩꯁꯨ ꯂꯩꯇꯕ ꯂꯩꯌꯦꯁꯨ ꯈꯪꯗ ꯂꯩꯇꯦꯁꯨ ꯈꯪꯗ ꯅꯨꯡꯁꯤꯅꯩ ꯀꯥꯏꯅ ꯍꯥꯏꯕ ꯅꯝꯃꯥꯏ ꯊꯨꯒꯥꯏꯒꯦ ꯀꯥꯏꯅ ꯇꯧꯔꯛꯄꯩ ꯋꯥꯅꯤꯗ ꯍꯦꯛꯇꯅꯦ ꯃꯥ ꯃꯤ ꯃꯌꯥꯝꯅ ꯂꯩꯔꯝꯗ꯭ꯔꯕ ꯃꯥ ꯄꯥꯏꯊꯠꯅꯒꯗꯕꯅꯤ ꯁꯝꯒꯥꯁꯦ ꯐꯣꯏꯗꯠꯅꯒꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯇꯧꯕꯤꯗ꯭ꯔꯕꯅꯤ ꯃꯃꯥꯏ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ ꯍꯥꯏꯕ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯏꯀꯥꯏꯕꯅ ꯃꯔꯝ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯀꯜꯂꯤ ꯀꯩꯅꯣ ꯃꯥꯅꯒ ꯊꯝꯕꯥꯜꯗꯒ ꯆꯠꯂꯒ ꯇꯝꯃꯨꯏꯗꯨꯕꯣ ꯊꯝꯕꯥꯜꯅ ꯑꯩꯁꯤꯕꯨ ꯀꯩꯅꯦ ꯈꯜꯂꯝꯗꯣꯏꯅꯣꯕ ꯑꯩꯗꯤꯅꯦ ꯈꯣꯡꯆꯥꯡ ꯇꯤꯡꯊꯣꯛ ꯀꯞꯅꯤꯡꯉꯕꯖꯥꯠꯅꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯎꯕꯤ ꯅꯨꯄꯤꯁꯦ ꯑꯁꯤꯒ ꯃꯥꯟꯅꯔꯨ ꯌꯥꯕ ꯅꯠꯇꯦꯅ ꯈꯟꯇꯣꯛꯑꯒꯅꯦ ꯇꯨꯃꯤꯟ ꯂꯩꯔꯕꯅꯦ ꯑꯩꯁꯦ ꯇꯧꯕꯅꯦ ꯃꯥꯟꯅꯔꯨ ꯂꯥꯛꯎꯅꯨꯀꯣ ꯑꯩꯅꯅꯦ ꯆꯥꯛ ꯇꯣꯛꯑꯒ ꯀꯣꯡ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯄꯗꯁꯨꯅꯦ ꯃꯔꯩꯁꯦ ꯍꯦꯛꯇ ꯇꯧꯕ ꯃꯥꯒꯩꯒꯁꯦ
ꯑꯗꯨꯕꯨ ꯃꯥꯒ ꯃꯥꯟꯅꯔꯒꯅꯦ ꯑꯉꯧꯕ ꯇꯥꯟꯅꯕꯅꯤꯅ ꯃꯥꯟꯅꯕꯤꯗ꯭ꯔꯕꯅꯤ ꯃꯔꯩꯁꯦ ꯑꯗꯨꯝ ꯌꯦꯠꯄꯅꯤ ꯍꯥꯏꯕ ꯑꯐꯕꯅ ꯃꯔꯣꯟ ꯑꯃ ꯁꯥꯔꯤꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯇꯨꯝꯅꯕꯅꯤꯅ ꯍꯥꯁꯃꯣꯂꯥꯒꯤ ꯇꯥꯏꯞꯇ ꯃꯤꯋꯥ ꯈꯔ ꯉꯥꯡꯅꯖꯕꯁꯤ ꯃꯥ ꯌꯥꯝ ꯀꯜꯂꯛꯑꯦꯕ ꯌꯥꯝ ꯀꯜꯂꯛꯄꯖꯥꯠꯅꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯅ ꯂꯩꯔꯦ ꯁꯛꯇꯥꯅ ꯃꯔꯣꯝ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯥꯁꯨꯅꯦ ꯅꯣꯡꯃ ꯑꯩꯒ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯪꯉꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥ ꯍꯩꯃꯥ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯊꯝꯕꯥꯜꯒꯤ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯗꯣ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯍꯩꯃꯥ ꯊꯝꯕꯥꯜꯒꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯗꯣ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯥꯏꯒꯥꯁꯦ ꯀꯛꯑꯗꯅ ꯀꯌꯥꯗꯤ ꯐꯖꯔꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗꯀꯣ ꯃꯥꯏꯅꯧꯕꯤ ꯂꯥꯏꯖꯁꯦ ꯀꯧꯁꯜꯂꯛꯎ ꯌꯨꯝꯕꯥꯟꯕꯒꯤ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯕꯤꯁꯤ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏ ꯃꯅꯝ ꯃꯅꯦ ꯇꯧꯔꯤꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯧꯁꯜꯂꯛꯎ ꯄꯥꯎꯇꯥꯛ ꯄꯤꯁꯤ ꯏꯕꯥꯅꯤ ꯑꯁ ꯑꯥꯗ ꯐꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯑꯅꯤꯗꯨꯅꯦꯕ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯁꯥꯕꯤꯗꯣ ꯎꯅꯤꯡꯗꯅ ꯃꯐꯝꯁꯤꯗ ꯎꯟꯅꯁꯦꯅꯁꯨ ꯀꯧꯔꯨꯒꯨꯝ ꯇꯧ ꯍꯣꯔꯦꯟ ꯂꯩꯈꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏ ꯑꯣꯏꯔꯝꯒꯅꯦꯕ ꯁꯤꯅ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯍꯩꯃꯥ ꯏꯁꯥꯕꯤꯁꯨ ꯌꯧꯁꯜꯂꯛꯑꯦꯗꯅ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯅꯨꯄꯥ ꯎꯅꯕꯗꯤꯅꯦ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗ꯭ꯔꯦ ꯏꯁꯥꯅꯧ ꯁꯥꯎꯒꯅꯨꯀꯣ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯟ ꯃꯌꯥꯝꯗꯣ ꯊꯧꯔꯤ ꯄꯨꯟꯊꯣꯛꯑꯝꯃꯣ ꯍꯥꯏꯗꯅ ꯂꯝꯄꯥꯛꯇ ꯄꯨꯟꯊꯣꯛꯄꯗ ꯁꯟ ꯃꯉꯥꯎ ꯊꯤꯕ ꯑꯃ ꯁꯦꯟꯈꯤꯗꯨꯅ ꯇꯥꯟꯅꯔꯒ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯏꯁꯥꯅꯧ ꯁꯥꯎꯕ꯭ꯔꯥꯅꯦ ꯅꯪꯕꯣ ꯁꯥꯎꯒꯅꯨꯀꯣ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯁꯥꯎꯗꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔ ꯂꯩꯔꯦꯕ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯐꯪꯒꯅꯤ ꯍꯌꯦꯡꯗꯤ ꯑꯗꯨꯅꯅꯦ ꯅꯪ ꯁꯥꯎꯔꯅꯨ ꯉꯁꯤꯒꯤꯗꯤ ꯅꯁꯥꯅꯧ ꯑꯩ ꯌꯨꯝꯗ ꯈꯣꯡꯗꯣꯏꯖꯈ꯭ꯔꯒꯦ ꯏꯁꯥꯕꯤ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯎꯅꯤꯡꯕꯗ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯐꯖꯅ ꯎꯅꯔꯁꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯌꯥꯝꯁꯤꯅꯅꯦ ꯑꯃꯨꯛ ꯎꯛꯇꯣꯏꯕ ꯅꯪꯁꯨꯅꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯂꯥꯛꯄꯗꯤ ꯌꯥꯕꯅꯤ ꯂꯩꯇ꯭ꯔꯁꯨ ꯀꯗꯥꯏꯗꯩꯅꯣ ꯅꯃꯥꯟꯅꯕꯗꯩꯔ ꯀꯩꯅꯣ ꯋꯥꯏꯔꯒ ꯑꯩꯅꯦ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯑꯗꯣ ꯏꯁꯥꯅꯧ ꯁꯣꯔꯤ ꯏꯁꯥꯕꯤ ꯑꯩꯅꯦ ꯍꯜꯂꯒꯦ ꯅꯪꯁꯨ ꯍꯜꯂꯣ ꯁꯥꯎꯅꯨꯀꯣ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯦꯕ ꯃꯣꯏꯅ ꯎꯕꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯁꯥꯕꯤ ꯅꯪꯁꯨ ꯍꯜꯂꯣꯀꯣ ꯍꯌꯦꯡ ꯐꯖꯅ ꯎꯅꯔꯁꯦꯕ ꯀꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩ ꯆꯠꯂꯦ ꯏꯁꯥꯅꯧ ꯅꯪꯁꯤꯗꯤ ꯑꯩꯗꯤ ꯅꯪꯒ ꯎꯅꯅꯤ ꯍꯥꯏꯗꯅ ꯁꯝꯕ꯭ꯔꯩ ꯆꯤꯡꯍꯤꯒ ꯂꯨꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯁꯥꯅꯧ ꯐꯔꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯐꯖꯅ ꯎꯅꯔꯁꯤ ꯁꯥꯎꯗꯦꯗ ꯑꯗꯣ ꯎꯅꯅꯦꯅ ꯎꯅꯔꯗꯤ ꯈꯔ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯎꯅꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯎꯅꯕꯗ ꯉꯥꯏꯔꯤ ꯆꯠꯂꯣ ꯍꯥꯏꯔꯤ ꯊꯋꯥꯏꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯁꯥꯅꯧ ꯑꯩꯁꯨ ꯆꯠꯂꯝꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯨꯀꯣ ꯐꯖꯅ ꯌꯨꯝ ꯌꯧꯅꯕ ꯍꯜꯂꯨꯀꯣ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯏꯕꯥꯅꯤ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯁꯣꯏꯕ ꯉꯥꯝꯕ ꯑꯝꯇ ꯌꯥꯗꯦ ꯑꯩꯈꯣꯏ ꯕꯥꯁꯤꯅꯁꯨ ꯆꯩꯔꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄꯒꯤ ꯑꯩꯁꯨ ꯑꯗꯣ ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯨꯀꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ ꯕꯥꯏ ꯑꯩꯈꯣꯏ ꯏꯅꯝꯃꯅꯁꯨ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯄꯁꯦ ꯐꯠꯇꯦꯅ ꯍꯥꯏ ꯑꯗꯣ ꯅꯪ ꯌꯥꯝ ꯎꯅꯤꯡꯕ ꯑꯗꯣ ꯆꯥꯎꯈꯠꯇ꯭ꯔꯤꯕꯅꯤꯅ ꯃꯣꯕꯥꯏꯜꯒꯗꯣ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯌꯦꯡꯒꯗꯕꯁꯨ ꯐꯪꯗ꯭ꯔꯦꯗꯣ khara sakhot kadaba wali ba haidar midi video call ka toroga yam yeng nei dana sakhot pa leba ki de ado khoi di khara khungang changi banina ne yadri ba adu gi sano sorry isabi sano ite hai ba ise talyam na bitlete ado aisu hangar ge ko du de haima kaino ne ngakre da ko luhong duri hariga nupa ka unara dana nati magi luhong ga da nupa do oisa lo kaino mara tawisi bo ju ga tawisi ba nati kai bai sai no hai bani da ai khoi lei hai ba gi su kai te respect utama nati ai khoi sibu kai ni khali jano khoi se matha ga han ngak tani hai bani da ikai ba ga masem khang de jalo ai khoi ni mang da nupa ka unara dana nati kaino man de sibo ai ko gi adu ba yi pasan sa ji yum ba lon su khangam gi roi ma yum ba de ni to se kai mai ta bani ha ba se ngang se ai ko gi ibema ibema lai za somdam ta law ne wa mata hage law sta as on to na tan dawri da ko moi di masina se akhoi nama bu super karba ga nusinai na haiba ngame ba as kari mu har tuinu khangdi da
ine kai haige launi launi sida ngata phamula wari sasi nangbu luhong dore na dai chumbro hoi ine hong dore matang thada hongani hai yum pan ba habase lu khrapani khangdaba yadaba mayam ama laikre nangbu kari khangjarage ine kaisu toidokpa khangdeda adum yum palaga maina haijarsani hai khoi namana kaisu toidokpadi haide hayramni nanamado mirak tindabini khangaba pura mahapapini ine khoina haise nang sawgano nanamado mirak tindine chana bisu kaino kain khangba nate laikai sida thokdana ine adu ada tawdana nong phadokta su tawdana adudi nate mayumda kari thaba busuri no khangdi sakta e tholakti habanida nate manabu kari khangdori ye manabu nongona kamai taktoino se ine take ine khoina taibase yamna maruiba wa ngaktani mase nang hek haidraba nang ne yumdudane thum jara nate thum piket patara pibado khangidana adu ama saba loidingaida na yumna halakadoribani khangaba aina haiba wase nang monna thasaluko yumban bada kwai luba wani khangaba ine khoina haiduse munna ta ine kaino haisibo asengmagiro as kayam luba wano ine as aibu haigadroine as mi mamandi kaisi halaga lei kain haradi ho halaktanaba watuni ine khoina taktuse halaktadi yaraba natro nupa mayumda nungaina lekai duna salaga leibadu natro nangna pamibado se ine haige madugi leiwato ine take munna tako ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯏꯕꯒꯤꯅꯦ ꯍꯥꯏꯕꯤꯔꯤꯅꯤ ꯅꯨꯡꯁꯤꯗꯅ ꯈꯪꯉꯦꯗꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯁꯦ ꯁꯦ ꯅꯣꯏ ꯅꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨꯅꯤ ꯃꯨꯟꯅ ꯇꯥꯎ ꯅꯣꯏ ꯅꯅꯝꯃ ꯊꯝꯕꯥꯜꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯐꯅ ꯂꯥꯛ ꯑꯃ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯁꯨꯔꯨ ꯂꯩꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯃꯥꯗꯤꯅꯦ ꯑꯣꯏꯔꯔꯣꯏ ꯑꯗꯨꯕꯨ ꯃꯥ ꯃꯥꯡꯉꯁꯨꯅꯦ ꯕꯦꯝꯃ ꯅꯪꯕꯨꯗꯤ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯅꯅꯤꯀꯣ ꯏꯅꯦ ꯈꯣꯏꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯉꯤꯁꯦ ꯃꯨꯟꯅ ꯇꯥꯁꯜꯂꯣ ꯏꯅꯦ ꯃꯔꯨꯑꯣꯏꯕ ꯋꯥꯗꯣ ꯑꯗꯨꯗꯣ ꯈꯔ ꯊꯨꯅ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯨꯝꯗ ꯂꯩꯍꯧꯋꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯗꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯆꯩꯅꯦꯕ ꯍꯥꯏꯒꯦ ꯅꯪꯅ ꯍꯌꯦꯡ ꯂꯩꯔꯨꯒꯗꯕ ꯏꯃꯨꯡꯗꯨꯗ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯑꯐꯕ ꯃꯧꯅꯤ ꯍꯥꯏꯍꯟꯒꯦ ꯍꯥꯏꯔꯗꯤꯅꯦ ꯁꯦ ꯃꯤ ꯋꯥ ꯉꯥꯡꯕ ꯈꯔ ꯍꯩꯒꯗꯕ ꯆꯤꯟ ꯀꯟꯕ ꯇꯝꯒꯗꯕ ꯈꯪꯉꯦꯗꯅ ꯃꯤꯅ ꯑꯃ ꯉꯥꯡꯉꯛꯄꯗ ꯅꯪꯅ ꯃꯉꯥ ꯈꯨꯝꯕ ꯉꯝꯃꯕ ꯑꯗꯨꯏꯗꯤ ꯅꯪ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯈꯪꯉꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤ ꯋꯥ ꯉꯥꯡꯉꯒ ꯃꯆꯤꯟ ꯀꯜꯂꯒ ꯀꯃꯥꯏꯅ ꯑꯐꯕ ꯃꯧꯅꯦꯅ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯏꯅꯦ ꯑꯁ ꯑꯗꯨꯗꯤ ꯇꯥꯕ ꯌꯥꯁꯜꯂꯛꯇ꯭ꯔꯦꯗ ꯍꯦ ꯑꯄꯪ ꯃꯁꯤ ꯃꯅꯝꯃ ꯊꯝꯕꯥꯜꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯃꯀꯣꯛ ꯑꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯍꯦ ꯍꯌꯦꯡ ꯅꯪ ꯃꯤ ꯈꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯑꯃ ꯉꯥꯡꯉꯤꯉꯩꯗ ꯃꯣꯏꯅ ꯃꯉꯥ ꯇꯔꯨꯛ ꯉꯥꯡꯁꯤꯜꯂꯛꯑꯗꯤ ꯅꯪ ꯑꯔꯥꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯆꯤꯟ ꯀꯟꯕ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯥ ꯃꯧ ꯑꯐꯕꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯃꯆꯤꯟ ꯀꯟꯒꯗꯕ ꯈꯪꯉꯕ ꯑꯣꯏꯗ ꯄꯥꯗꯕꯁꯨ ꯈꯔ ꯉꯥꯡꯕ ꯍꯩꯒꯗꯕ ꯑꯩꯅ ꯍꯥꯏꯁꯦ ꯂꯩꯋꯥꯅꯤ ꯂꯩꯋꯥ ꯈꯪꯉꯕ ꯃꯨꯟꯅ ꯇꯥꯎꯅꯦ ꯑꯗꯨꯒꯅꯦ ꯂꯩꯀꯥꯏꯗ ꯊꯣꯛꯑꯒꯅꯦ ꯃꯤ ꯋꯥ ꯉꯥꯡꯅꯒꯗꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯤꯇ꯭ꯔꯒꯨꯞꯇꯗꯣ ꯅꯪꯅ ꯉꯥꯡꯉꯒ ꯂꯩꯔꯕꯅꯤꯅ ꯅꯪꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯀꯅꯥꯝꯇꯅ ꯍꯥꯏꯔꯔꯣꯏꯗꯕꯅꯤ ꯈꯪꯉꯕ ꯅꯪꯅ ꯌꯨꯝꯗ ꯁꯨꯔꯨ ꯅꯩꯁ ꯂꯩꯔꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯃꯤꯅ ꯍꯨꯟꯗꯅ ꯉꯥꯡꯉꯣꯏꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯣꯏ ꯅꯅꯝꯃꯗꯣ ꯌꯦꯡꯉꯨ ꯅꯣꯏ ꯅꯅꯝꯃꯗꯣ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯅꯤ ꯈꯪꯗꯦ ꯑꯗꯣ ꯃꯥꯒꯤ ꯃꯔꯝꯗꯁꯦ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯉꯁꯦ ꯁꯟꯗꯣꯛꯇꯅ ꯈꯣꯠꯇꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏ ꯅꯅꯥꯗꯨꯅ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯐꯕ ꯃꯧꯅꯦꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯦꯀꯣ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯑꯣꯕ ꯑꯐꯕ ꯃꯧ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯃꯤ ꯋꯥ ꯉꯥꯡꯅꯒꯗꯕ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕ ꯃꯆꯤꯟ ꯀꯟꯒꯗꯕ ꯈꯪꯉꯕ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯪ ꯅꯆꯤꯟ ꯀꯟꯕ ꯇꯝꯃꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯃꯣ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯇꯝꯃꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯐꯕꯤ ꯑꯃ ꯑꯣꯏꯔꯦ ꯈꯪꯉꯕ ꯍꯥꯏꯒꯨꯝꯗꯅ ꯏꯅꯦꯅ ꯍꯥꯏꯁꯦ ꯆꯨꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯈꯟꯅꯔꯀꯥꯟꯗ ꯃꯤꯅ ꯆꯕꯦꯡ ꯉꯥꯡꯉꯝꯃꯗꯤ ꯃꯥꯅ ꯉꯥꯡꯉꯤꯕꯁꯤꯡꯗꯣ ꯃꯤꯅ ꯆꯨꯝꯃꯦꯅ ꯂꯧꯈꯤꯗꯣꯏꯅꯦꯕ ꯋꯥ ꯉꯥꯡꯗꯕ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯍꯧꯗꯣꯏꯅꯦꯕ ꯍꯥꯏꯒꯨꯝꯗꯅ
ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯆꯤꯟ ꯀꯟꯕ ꯆꯤꯟ ꯈꯨꯝꯕ ꯃꯤꯋꯥ ꯉꯥꯡꯕ ꯇꯝꯒꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? Ibema, nayumda pandringaytane khara oraiba tamu. Se akoigi nakta khara laune takpida bigine sigumba yumbalonse khangaba. Hayeng aphabi mauni haidana napunsi sangna nazana su pokdana nungaina panamnabani. Akoina haise khangaba. Miwangang khara tamgadaba. Ado nangna akoigi imangda ngasai napaunabada. Adu matangni nungaiti ibema. Akoise phatrasu lekaigi naneni haba. Ado akoigi imangda nangna napaunabada. Adi kaya tawhaningde. Ine, asengbagi ai miwa ngangnaba yaudradi adagi chin khumba haitradi aise phathabi mau oidoiraba. Ha ine, asengbagi oidoiraba. Oidoinine, oidoiba, phattabi mau oidoiba. Migi masinda nangna aphabi mau oirasune mi mayamsina singthana roidoini khangaba. Mi mayunda chatchatana Citragupta wa ngangdana se mi wa ngangnaraba aphabi mau adum oiradaba khangaba. Samna haibda ningna namado mi laikai mayamsinane mahapapigi maunine loi hainabani thajadrane hango. ꯑꯩꯁꯦ ꯌꯨꯝꯗ ꯍꯟꯕ ꯁꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯊꯥꯞꯇꯛꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯁꯥꯅ ꯁꯦꯟꯅꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯑꯁꯤꯒꯤ ꯑꯅꯤ ꯑꯁꯤꯅ ꯀꯧꯁꯜꯂꯒ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯐꯕ ꯑꯃꯠꯇ ꯇꯥꯛꯄꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯄꯨꯔꯥ ꯃꯍꯥꯄꯥꯄꯤꯅꯤꯀꯣ ꯁꯦ꯫ ꯃꯁꯤꯗꯤ ꯀꯨꯏꯅ ꯂꯦꯞꯄ ꯐꯔꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯕꯨꯛꯅꯤꯡ ꯑꯣꯟꯒꯗꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯅꯝꯃꯗꯣ ꯊꯦꯡꯅꯕ ꯌꯦꯡꯉꯒꯦ꯫ ꯑꯗꯨꯒꯅꯦ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯛꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯣꯏꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯂꯧꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏ ꯏꯅꯝꯃꯗ ꯄꯥꯎꯁꯦ ꯄꯤꯔꯨꯔꯒꯦ꯫ ꯑꯁ, ꯏꯁꯤꯡ ꯁꯣꯛꯀꯦ ꯂꯥꯛꯄꯁꯤꯗꯤ ꯁꯟ ꯏꯔꯣꯏꯅ ꯂꯣꯏꯅꯃꯛ ꯀꯨꯝꯊꯔꯒ ꯅꯩꯁꯜꯂꯝꯃꯦꯗꯅ ꯏꯁꯤꯡꯁꯤꯗꯤ ꯄꯨꯡꯅꯩ ꯅꯩꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯅ ꯂꯥꯛꯑꯒ ꯁꯣꯛꯑꯒꯦꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯥꯗ ꯁꯅꯥꯕꯨꯜ ꯄꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯤꯁꯤ ꯏꯇꯩꯃ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯏꯇꯩꯃ ꯊꯝꯕꯥꯜꯅꯤ꯫ ꯇꯥꯟ ꯆꯥꯅ ꯊꯦꯡꯅꯔꯦꯗ꯫ ꯈꯔ ꯊꯨꯅ ꯍꯩꯍꯧꯔꯒꯦ꯫ ꯍꯩꯃꯥ, ꯈꯨꯃꯟ ꯉꯥꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯃꯥꯅꯦ ꯏꯇꯩꯃ, ꯑꯩꯗꯣ ꯏꯇꯩꯃ ꯎꯕꯗ ꯄ꯭ꯔꯞ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯆꯪꯉꯛꯄꯅꯤ ꯏꯇꯩꯃ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯂꯥꯏꯖꯒꯤ ꯋꯥ ꯑꯣꯏꯔꯕ꯭ꯔꯥ? ꯍꯣꯏ ꯏꯇꯩꯃ, ꯃꯥꯕꯨꯗꯤ ꯃꯥꯅꯦꯕ꯫ ꯑꯗꯣ ꯏꯇꯩꯃ, ꯂꯥꯏꯖꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯑꯅꯤꯅꯅꯦ ꯐꯥꯔꯒ ꯀꯧꯁꯜꯂꯒꯅꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯍꯧꯔꯦꯕ꯫ ꯑꯗꯒꯤ ꯏꯇꯩꯃꯁꯨ ꯃꯍꯥꯄꯥꯄꯤꯅꯦꯅ ꯌꯥꯝ ꯉꯥꯡꯍꯧꯕꯅꯦ꯫ ꯑꯗꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯖꯥꯠ ꯌꯥꯝ ꯍꯥꯏꯖꯜꯍꯧꯔꯦ꯫ ꯑꯩꯅ ꯆꯪꯉꯨꯔꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦꯅ ꯇꯧꯕꯅꯦ꯫ ꯌꯥꯔꯒꯗꯤ ꯏꯇꯩꯃꯅ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨꯕ꯫ ꯑꯁ, ꯂꯥꯏꯖꯗꯣ ꯃꯕꯨꯛꯅꯤꯡ ꯑꯣꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯏꯇꯩꯃ꯫ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯆꯠꯄꯤꯌꯨ ꯏꯇꯩꯃ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯃꯥꯏꯅꯧꯕꯤꯒ ꯏꯅꯦ ꯃꯥꯏꯊꯣꯟꯒꯗꯣ ꯁꯣꯏꯗꯅꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯃꯤ ꯑꯝꯇ ꯊꯦꯡꯅꯕ ꯌꯥꯔꯣꯏ ꯃꯤ ꯋꯥ ꯉꯥꯡꯗꯣꯏꯒꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯩꯅꯦ ꯂꯥꯏꯖꯗ ꯀꯧꯊꯣꯛꯎꯔꯒꯦ꯫ ꯀꯔꯥꯏꯗ ꯂꯩꯍꯧꯒꯦ ꯃꯥꯕꯣ? ꯏꯇꯩꯃ, ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯐꯝꯅꯅꯕ ꯎ ꯃꯀꯛ ꯈꯔ ꯊꯥꯕꯗꯣ ꯑꯗꯨꯗ ꯐꯝꯍꯧꯕꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯇꯩꯃ ꯀꯧꯁꯜꯂꯨꯔꯒꯦ꯫ ꯑꯗꯣ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ꯫ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯅꯨꯄꯤꯅꯅꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣꯅ ꯍꯥꯏꯅꯕꯅꯦ꯫ ꯐꯖꯅ ꯆꯠꯂꯣꯀꯣ꯫ ꯏꯇꯩꯃ ꯀꯧꯁꯜꯂꯨꯔꯒꯦ꯫ ꯍꯣꯏ ꯏꯇꯩꯃ, ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯈ꯭ꯔꯦꯗ, ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯒꯦ꯫ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯝꯁꯤꯗꯅꯦ ꯀꯨꯡꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯩꯒꯤ ꯏꯆꯥꯒꯤꯅꯦ ꯀꯕꯣꯛ ꯍꯧꯅꯕ ꯄꯨꯖꯥꯔꯤ ꯈꯔ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯑꯁ ꯐꯪꯕꯤꯕꯖꯥꯠ ꯅꯠꯇꯦꯗ, ꯁꯪꯉꯤꯒ ꯁꯪꯗꯦꯒꯥꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯖꯜꯂꯨꯔꯤꯕꯅꯤ, ꯁꯣꯏꯕ ꯌꯥꯗꯕꯅꯤꯅ꯫ ꯑꯥꯗ ꯐꯝꯃꯤꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯂꯥꯏꯖꯗꯣ ꯅꯠꯇ꯭ꯔꯥꯅꯦ? ꯃꯥꯅꯤ, ꯑꯩꯒꯤ ꯏꯃꯧ ꯂꯥꯏꯖꯅꯤꯗ꯫ ꯃꯥꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ? ꯁꯨꯛꯇꯣꯛꯇꯅ ꯈꯨꯗꯣꯝꯕꯤꯒ ꯇꯧꯗꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯂꯥꯏꯖꯁꯤꯗ ꯉꯥꯡꯉꯤꯁꯤꯅ ꯀꯔꯤꯒꯤ? ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ? ꯆꯪꯁꯤꯟꯗꯨꯅ ꯑꯩ ꯇꯥꯔꯒꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯨ꯫ ꯅꯠꯇꯦ, ꯑꯇꯣꯞꯄꯅꯒ ꯃꯧ ꯑꯣꯏꯔꯒꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯂꯥꯛꯏꯖꯥꯠꯂꯣ? ꯑꯗꯨꯃꯗꯤ ꯅꯦꯚꯔ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯩꯒꯤ ꯏꯃꯧ꯫ ꯆꯪꯁꯟꯗꯨꯅ ꯍꯦꯛꯇ ꯇꯥꯔꯒꯦ꯫ ꯏꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ?
ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕꯒꯤꯅꯦ ꯈꯨꯔꯨꯝ ꯁꯥꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡ ꯁꯣꯔꯥꯠ ꯑꯣꯏꯔꯝꯒꯅꯦꯕ 이스 미와 강은나부 혼나링아이더니 콘티 사이도 이 떠오르버니 미노비에 난 할리 호코 아니야 용도 빡빡 생각하다가 암다 사로기게 양그를 너희들 강디다 능수 해만 들어드디야 나한기 팜팜드는 레이토이 맴도 낭나니 얌낭나니 사바 쩔로 아인 학 파모기게 앙앙시다네 에바스 비호기게 이네 아이수 쩌다게 태행하니 고나 무사하세 나이고 해 쩌닝문아 크로크로 콧벌 게이노 아인 하이도리 와세 분식이 꽉이 루버하니 문나도 아이 하이게 어스 얌 태행에 더울세 낭기 누빠나네 루나 자나 떠한게 하야디 사글옥다 나 폼가다바 강이다나 맞tum마 속으로 칼라가네 낭기 누빠이 사글옥다 나 폼가다바 헤나 비싸가다바 aduga ani subada nani pongna haiba wado fatta onthogane nangi nupada pause pagdam na tamjan gadaba khananaba khangaba adegidine sa hek tokpaga kon pheng dingaida ngahak patha boina lekai da salagane miwangang nagadaba nangi nomagi nuai taba myamdo tamthogane se aidi mana adu to bide khopide lo sandogadaba nang se aphabini hainaba khangidana ai haisi babsa bro 이네 아이 마두 그야 하이나가다바 만데 아이 미왕강 바수 팜데 아두가 레카이다 셀라가 와티 와림 강나부도 아두수 아이 하이나가다바 만데 하나디기 하우나 마판 톡다바니나 아두마이나 코이자 셀라가 통보도 아이디 그야 팜데바 하이도수 만데 하이 아빵 마판 톡다비 юм다 수르수르 내려가 타박 수르가 레이바 모두니네 마하바비나 마얌스나 강나리세 노이금바 마판 톡다바 mayamse sige maramdani miwa ngangnari mayamse khangaba adu mayamdo ngangna haloike hardi miwa ngangbas kataba khangaba 이네 mayumda masagi thabak sujaraga miwa ngangdaba maudubu mahapapini hardi hemanro apang miwa ngangnaba mayamdugi marakta nangsu miwa ngangnaba yawradi nangi maramda kamaina hullaga ngangna doino nangama yawrabanina miwa ngangba yararoi atopagi maramda hulla ngangduriba khangaba adunane lekai da mapan thokni khangdaba mayumda sujala leiba adigi mitina ni khangdaba kangbu singse khalla ne hullondadani akhui mamna ngangi se khangaba nei nanama dusu number 1 khangaba aduga ne nangi lemzeri ni na wangang dabi intapsari ni na togido adumati su ya jibema yumgi mawa moyi hardi nasin kangadaba se mina amangang bada nanga tarangang gadaba adu hek hairaba nang apaba mau habada oirabani khangaba is aigi imong no bisida higai waga kamjalladana mina ngasai na saragi haibasibauda pharaga thamini mase masi mai mamingdo kariba mai no bi haibri kaino mi wangang na bada maming sapan pidini ni mase khangni da pai theknage aigi imong no bida hu kamjanba yabro he mai no bi kai giram nang na aigi imong no bida hu kamjalite ha mi wangang na bada top oiba nang na nang dong ga tawhange hairo imong no pise pamde noi dong ne mi wangang ba mi dine ai di pamde ai gi imong no pise ai na kwai gi khoida zaba imong ni khangaba nang gumba nang gi imong da chana balon cha chajato adu gumba nate makhoi gi imong do khangaba nang na hu kamjan gi na phanam khoner basu ai gi imong da yaroi go yaroi haima asidi wamagi mahapapi mapan thongni khangdabi duni ne asiswa is mana ba tina sakre dang thongna nungtigi akhoi miwa ngangan na bale yakanda asigi nupi se sisu hullaga ngang bane ba mapan thongni khangdabani inama kari wano ngangi dupo sumna ngambi yadro aina ngang sida kari hu kamsiladana sum malu hom kadore yumban kadore habadugi yumalon sum ta ambani karino misingse phana khanbasu khratamo hey I know bi hey miwa ngangna bi gito ai loi ta hoba jani khangaba nang na tro angang sida jaluk tanga phumu nanim pong na haiba wadu fatta na nangi ni paratam silu miwa ngangna bajat kadabani miwa ngangna dati mahapapi ni haini kana nang na angang sida injali na tro hate sibu aphaba thabak ne hairo haima idama asumba haibabu kaido bagi saurino sumdro
ꯃꯄꯥꯟ ꯊꯣꯛꯅꯤ ꯈꯪꯗ꯭ꯔꯗꯤ ꯃꯤꯅ ꯐꯖꯅ ꯀꯅꯥꯅ ꯉꯥꯡꯅꯕꯤꯗꯣꯏꯅꯣ ꯂꯩꯀꯥꯏꯁꯦ ꯃꯤ ꯇꯤꯟꯅꯒꯗꯕꯅꯤ ꯂꯣꯏꯅꯃꯛ ꯀꯧꯅꯒꯗꯕꯅꯤ ꯅꯣꯏꯒꯤ ꯈꯥꯖꯤꯜꯂꯒ ꯒꯦꯠ ꯄꯥꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯤꯡꯅꯤꯅ ꯂꯩꯕꯗꯨꯗꯤ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯁꯤꯅ ꯃꯤ ꯇꯤꯟꯅꯗꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯅꯪꯗꯧ ꯇꯧꯗꯦꯅꯦ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯃꯤ ꯋꯥ ꯉꯥꯡꯕ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯑꯩꯈꯣꯏꯗꯤ ꯆꯠꯇꯦ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯅ ꯌꯨꯝꯗ ꯇꯧꯖꯔ ꯂꯩꯕ ꯃꯄꯥꯟ ꯊꯣꯛꯇꯕꯁꯤꯕꯨ ꯃꯍꯥꯄꯥꯄꯤꯅꯤ ꯀꯥꯏꯅ ꯍꯦ ꯃꯍꯥꯄꯥꯄꯤ ꯄꯨꯔꯥ ꯄꯤꯌꯣꯔ ꯃꯍꯥꯄꯥꯄꯤꯗꯤ ꯅꯪꯅꯤ ꯅꯪ ꯈꯪꯉꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩꯗꯥꯏꯅꯦ ꯅꯪꯒ ꯃꯥꯟꯅꯕ ꯃꯤ ꯋꯥ ꯉꯥꯡꯕ ꯅꯊꯧ ꯂꯩꯇꯕ ꯅꯌꯨꯝꯗ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕ ꯂꯨꯈꯥꯛ ꯁꯒꯨꯝ ꯁꯦꯡꯅꯤ ꯈꯪꯗꯕ ꯊꯣꯛꯂꯛꯑꯒ ꯃꯁꯤꯗꯩꯁꯤꯗ ꯃꯤ ꯋꯥ ꯉꯥꯡꯒꯗꯣꯏꯒꯤ ꯏꯁ ꯅꯣꯏꯗꯤ ꯑꯐꯕ ꯃꯧꯅꯤꯍꯦ ꯄꯤꯌꯣꯔ ꯃꯍꯥꯄꯥꯄꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯏꯃꯧꯗꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯍꯨ ꯀꯝꯖꯟꯒꯅꯨ ꯈꯪꯉꯕ ꯃꯇꯨꯡ ꯃꯅꯥꯎꯒ ꯊꯦꯡꯅꯔꯗꯤꯅꯦ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏꯍꯦ 이놈아 와기 와 좀 나가미요 아이나 사옥드나네 덥 나오는 인투라디네 두리에나 따니 이스 비얼 마하바비가나 마하바비는 노이나 오이라가 그리야 아이부 인투게 가나 라라 인투 라오 이마 마나루라노 ꯃꯈꯣꯏꯁꯦ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯄꯅꯦ ꯀꯩꯅꯣꯝꯃ ꯇꯧꯕꯅꯦ ꯃꯄꯥꯟ ꯊꯣꯛꯇꯕ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯔ ꯂꯩꯕ ꯑꯩꯈꯣꯏꯕꯨꯅꯅꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯤꯋꯥ ꯉꯥꯡꯅꯕꯤꯔꯛꯏꯅꯦ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯅꯃꯗꯣ ꯃꯣꯏꯅ ꯍꯥꯏꯕ ꯁꯨꯄꯔ ꯀ꯭ꯔꯥꯕꯥꯒ ꯅꯨꯡꯁꯤꯠꯅꯤ ꯀꯥꯏꯅꯒ ꯁꯟꯗꯣꯛꯄꯤꯔꯝꯃꯤꯕ ꯂꯩꯁꯨ ꯂꯩꯇꯕ ꯁꯥꯗꯣ ꯑꯗꯣ ꯏꯃꯥ ꯃꯥꯟꯅꯔꯨꯅꯨꯗ ꯃꯈꯣꯏꯒ ꯃꯥꯟꯅꯔꯒꯅꯦ ꯃꯤꯅ ꯀꯩꯅꯣꯝꯃ ꯈꯟꯈꯤꯗꯕꯅꯦꯕ ꯏꯃꯥ ꯃꯥꯟꯅꯔꯨꯔꯅꯣ ꯆꯠꯂꯁꯦ ꯏꯃꯥ 이마기 라이자 이마나네 이사기 타모이 마삭 문나 칸기 마코이시나네 이사기 타모이 홍한바 감가다바 나띠 아두부네 시구마 마힉세 아몽땅디 셈독바 파라바니 하 아이나수 나코이 이몽가네 ngaisen ꯌꯥꯝ ꯑꯣꯏꯖꯅꯤꯡꯉꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯁꯦ ꯑꯇꯥꯡꯕꯅꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯥꯏꯖꯥ ꯉꯁꯤꯗꯤꯅꯦ ꯏꯃꯥꯕꯨ ꯋꯥꯔꯧꯅꯨ ꯁꯤꯒꯨꯝꯕ ꯃꯍꯤꯛꯁꯤꯅꯅꯦ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯛ ꯍꯧꯔꯕꯅꯤꯅꯅꯦ ꯃꯁꯤꯃꯥꯟꯁꯦ ꯑꯃꯨꯛꯇꯪ ꯁꯨꯖꯜꯂꯝꯒꯦ ꯃꯆꯤꯟ ꯊꯤꯔꯤꯕ ꯃꯆꯤꯟꯁꯦ ꯑꯃꯨꯛꯇꯪ ꯄꯥꯛꯍꯜꯂꯝꯒꯦ ꯑꯩꯅꯦ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯑꯃꯨꯛꯇꯪꯗꯤ ꯐꯨꯔꯝꯒꯦ 이나학대가 밤잘나잖아 자토 왕망이 마하빠삐 미디는 니 강다비 헤이 비올 마하빠삐 이거 봐 나름 세가이래 나이 힌사비 다스 감도위 야한데 하이바드마 그렇게 강한다비 야디 노이세 강아봐 아이코이기 이닥다 숨 넷라가 삿게디 까라이데기노 아이코이스네 싸우고 하이 강아봐 미왕왕나바 하이다바 아이코이스네 싸우고 얌 하이 강바라 능 matung mano nga ba ai gi mong nu bita nang kidok yo adu ne ai ngon da na khut ka hala ba nang sora da mit pa ba yare khanga ba na khut to halak tra mi na tok pi ra bani no hai ma ngasai da gi ngang na di se khuman ngan bo gi ima ore ai di atopa ore puining da na hatu sangjala ine ijan no pisu nakan sida phamaga leiba sida nungsa thi duna ima kai da soke 속디다 아이나 푸버니 미왕강나 미싱시나네 미왕강바 야우자다바 이코이다 쪽쪽쪽쪽 떠라디 마시마네 타진바니 아이나 속디 이마 ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤꯉꯩꯗ ꯈꯔ ꯀꯟꯅ ꯊꯥꯖꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯃꯤꯋꯥ ꯉꯥꯡꯗꯅꯕ 이해 어동네 이까이다 아이제 프라 소노니해 ꯃꯣꯏ ꯃꯌꯥꯝ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯎꯁꯜꯂꯨꯔꯤꯁꯦ ꯑꯁ ꯕꯦꯔꯥꯅꯤ ꯏꯇꯦꯝꯃꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯒꯦ ꯁꯤ ꯌꯧꯔꯗꯤ 미와 강난다바 미나 푸버스디 나이해 이탄다 나이리 미와 강나바 오이리세 마ям세 이와 강난다바 나왔더니 뭐그 이몽 문ung 왔다 가이란 말이 아이 투는 찔러라게 찌엔게리 영우세 아버 뭐 강한다 야본디 뭐이세 마나네 아이 이몽 라이자시다 후 감질미바니네 하이엔 용반바다 아두 떠거든 다 떠거든바니 가인 이스 브라 마하바비 브라 비որ 마하바비 마나 쿠이부 마하바비니 가이나가 미와강다바 쿠세 모이기 미와강밤도다 강네예예 नुक्सीदबना असमायना मु खंगनदा या ponte ngammene som ton ma yaba natti haiba chumdro aina haisibo ine chumudi ham sumida ine tawkhrido matik heksai thambal aigi imau lai jase onto na nuksi jakre kaya da phajari ba yengune isam mek samsaratana
ꯅꯈꯣꯏ ꯏꯃꯨꯡꯗꯩ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯕꯗꯅꯦ ꯃꯇꯦꯛ ꯍꯦꯛ ꯆꯥꯏ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦꯗ ꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯗꯕꯖꯥꯠꯅꯤ ꯍꯦꯛꯇ ꯅꯨꯡꯁꯤꯕꯅꯤ ꯈꯨꯃꯟ ꯉꯥꯟꯕꯅꯁꯨ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅꯁꯨꯅꯦ ꯈꯨꯃꯟ ꯉꯥꯟꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤꯗ ꯀꯔꯤꯗ ꯍꯪꯉꯨꯅꯤ ꯅꯨꯡꯁꯤꯅꯕꯩ ꯖꯥꯠꯁꯦ ꯁꯦ ꯍꯧꯖꯤꯛꯇꯅꯤ ꯁ꯭ꯋꯥꯏꯗ ꯏꯃꯥ ꯈꯔ ꯀꯟꯅ ꯐꯨꯟꯖꯜꯂꯨ ꯌꯥꯗ꯭ꯔꯣꯅ ꯇꯧꯔ ꯆꯦꯟꯈ꯭ꯔꯤꯗꯣ 마징 사이드기 룸마가 얘기해보자니다나 눅시크러보자니다 뭐고에 니수 아스 이나마가 이마가 시디바 이카이브나 노이다 이나마 아이 하나 유면 짤라마게 아이 짤라마게고 하이마 마이노비야 그이더우랴 브라브라라디야 아이디 너희 미와 ꯉꯥꯡꯅꯕꯗꯣ ꯌꯥꯎꯔꯨꯒꯦꯅ ꯕ꯭ꯔꯥꯞ ꯂꯥꯕꯅꯦ ꯈꯨꯔꯨꯝ ꯁꯥꯕꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯑꯃ ꯁꯥꯋꯣꯅ ꯄꯤꯊꯣꯛꯑꯝꯃꯦ ꯏꯆꯥ ꯅꯨꯄꯥꯗ ꯅꯥꯝ ꯑꯃ ꯁꯥꯋꯣꯅ ꯄꯤꯔꯝꯃꯦ ꯑꯩ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯃꯟꯗꯅꯅꯦ ꯕ꯭ꯔꯥꯞ ꯆꯦꯜꯂꯛꯏꯁꯤꯅꯤ ꯀꯩꯗꯧꯔꯒꯦꯕ ꯕ꯭ꯔꯥꯞ ꯂꯥꯏꯁꯦ ꯑꯁ 미와 ꯉꯥꯡꯅꯗꯕ ꯃꯤꯅꯅꯦ ꯐꯨꯔꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯅꯪꯁꯨꯅꯦ ꯍꯥꯎꯕ ꯌꯦꯡꯉꯨꯁꯣ ꯑꯩꯗꯤꯅꯦ ꯉꯝꯃꯔꯣꯏ ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯃꯤꯋꯥꯒ ꯑꯃꯠꯇ ꯉꯥꯡꯅꯖꯔꯔꯣꯏ ꯑꯩꯅꯦ ꯐꯃꯨꯡ ꯆꯪꯉ ꯇꯨꯝꯃꯨꯔꯗꯕꯅꯤ ꯅꯪꯅꯦ ꯌꯦꯡꯅꯤꯡꯉꯗꯤ ꯌꯦꯡꯉꯨꯔ ꯆꯠꯂꯣ ꯑꯁ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯦ ꯍꯥ 미와 ꯉꯥꯡꯅꯗꯕ ꯃꯤꯅ ꯐꯨꯕꯁꯨ ꯅꯥꯏꯌꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ